Kuki singna Kuki sing se illegal immigrants ni haibagi proof pire moi se refugee ni haina masana proof tawjare 1917 da Anglo Kuki war haiba leihide amasung 1917 da Anglo Zomi war haiba karisu leite haibagi khungdam chandam asoba ama pire adudi taminarasi lengang na thoiba order 1964 gi se sang लेंगाक ता सबमिट तौ हाइबदा मोइना यानिंगदबा फोंदोखरे 1964 गी से सांग मोइदा लेते डॉक्यूमेंट्स लेते मरमदि मोइसे इलीगल इमिग्रेंट्स अमसोंग मोइसे रिफ्यूजी ngатani aduna 1917 da aduguma Anglo Kuki war amasong 1917 da Anglo Zomi war haiba karisu leite moida 1964 gi documents masu piba ngamdar ka kadai dagi 1917 da Anglo Kuki war amasong 1917 da Anglo Zomi war leiribano haining mata haijen ba toning mata tawba asugma Kuki gi mathakta akhubada action lobiraga Anglo Kuki war haina leiriba gate amasong Anglo Zomi war haina leiriba gate se ain gi matungina sabsabi legal action lokhat pina ba lenga ke phamda ikok nonjari puning chinghenjari aduga hoji hoji asi pause ana taminarsi ekhoidi 1964 to khro 1961 gi chesang kothorake maramdi maite ekhoidi indigenous yellow mini aduga Kuki singna illegal immigrants Kuki refusing atani village ki document pikhalak na bathok ki order adu yaba ngamloi haina Kuki Ship Association na ongdokre Manipur lengang na ing sok 1964 dagi hauduna Kuki zo miyamna namna khunda leita tuna leideba khungang singamadi singda leideba khungang singi document mari leinaba department da pikhalak na bathok ki order adu gi mayokta Kuki Ship Association Manipur KCAM gi maikai dagi yaning da phongdokre hairiba lengak na thongleba order si sanaba yaro haina so haidi megle Kuki singi Anglo Kuki war haibagi dorbar se loidringai serak asiga amukamu Anglo Zomi war haina muk tawkhaleba asi thugai roba history da laita bathabak asugum se kaidobagi Manipur da amukamu semlin sajalaga asum se tawkhalaktoina ba youth of Manipur gi thaumi hom di hekta phajalliaba Manipur thugai riba Manipur da lebak irang sagoliba asumba Kuki singna ngasi phawboda irang sagotba leptriba se asigi mathakta di hojimaun action laudriaba aikoina खोलाव खरे लाउजबददी फाजलगा अखोय खोलावसे नमधरियाबा हौजिक हौजिक असे पावसे ना तामिनसी सिनाव मयम सुक्लै लेरमदबा Anglo Kuki war gate nauhaunana maming amuk onthokre Kuki singna suklai leramdaba Anglo Kuki war centenary gate sajilambagi wathok loidringai serakta amuk Anglo Zomi war haina nauhaunana maming onthoklamle Kuki singna tawningbata tawba onthokningba semtokningba matamda hekta semtokpa asigumba thabak thoram singa se mari lenaba singna athuba matamda miyeng changbiyo history leitana nafu safuda history semnabu honariba singa se mathakta athuba matamda legal gi oiba thabak lokhat biyo haide ngarang yare fo hojik namo maitai gi matang na wafam khatang thamjage maitai da amani khak leiriye asi sena maitai gi mai se yamna chophalli Romario su leire magi matang da su hairake adugi mapang mamang da relief camp da aso wana leiri batanja asida sababaw na pham rang khangda na leiri batanja asida gas cylinder pige haijelaga paisa relief camp da leiriba ima ichinaw singdagi paisa sibu matkani ena matliba asigumba miwai su thoklaiba asigabo ichinaw sing kari haina mi sibu kari haina haisige asibu maitai ni hainingi bra natraga mahak se magi mi ida chiriba karamba ino asi khanbada mamdraba asigumba maitai kharana akhoi se yamna thamoi siga yamna anaba saina phawolliaba ichinaw singse akhoina mateng pangjallaga ichinaw singna relief camp da thori yala sidokhiba relief camp da anaba lying amdana sidokiba asugumba kayama leiba pen da bakyana thanna leiringai tanja asidabu relief camp da leiba ichinaw singda gas cylinder pige haijallaga paisa saba ngamiba asugumba mioi ase kari haidoribano ado pause amda taminarasi loirakpada Romario gi so wafam khatang thamjaramge inmate singda kias pigane haiduna paisa khongot khaga lot kiba miyoy ama rambai tengol na pharaga police sinakre kanglup ki irang na maram oiraga lanjelaktuna relief camp da leiriba inmate singda gas cylinder pigane haiduna sarana lupa lakh homfurom khomjillaba matung lot kiduna thiba khangdan leirakiba khundrak pomdagi pukhambam depu arambai tengol unit 50 ka sana phana akanba section thorang sanga panga saurena mi usittaraga nupi bu khongoina gena khanganu mayamna su khangnariba adugumba viral chaliba Romario haibase magi matang da wafam khatang hana tagi se loiraga isu wafam khatang thamjage mama apa na warak amdaba masara karino haibado thamjarake ai ming Romario khanaizam ayang maya kai de mamai babai ming na Romi khanaizam mamai ming na Roma khanaizam ai nipi mai shwe chen ba ham bai nipi je dum wa lo shena ga ham bai nipi je ai ros ka chalak padegi
lotion as a top by Tangara, but the lotion I have by lotion a Pesida, the Palactor period. Either rosto, koi rosto mauni for pani dunia tanto the carbon ibani to okay answering to chile matun the roski walish and the very roast and video tagalog I do chumba herdi yawe do alan bakar yawe I do mayam the patanaba utanaba no koi mona disipino can compare party tanera video to shame given aduga roski na walish na bay matam palatra pegi to party na mga adakitory ay am sure follower do ay picking na di mayam siya party su police su DIG DSP o CSP amana apay kaka Henry aduga amana mamigi sport ay yan live mana ringo aduga amana DIG doon short team then so pa denu dagi di party na Pari mom channel sibu yengbi ba mayam punam pui kai khum nazari ama maktada kuki singna Anglo Kuki warai na sajali ba amasung Anglo zomi warai na semjan sajali ba asigi matakta leiri ba lengang na athuba matamda action lobi raga legal action lobi haibagi wafam sitang thamjaraga leiri ba lenga ke famda pukning chingjenjari kuki singna 1964 gi documents fauna submit toba ngamoi haibagi lengang na thoiba order do yaning de ba phongdoi aduga karam haina 1917 da Anglo Kuki war Anglo zomi war hai base tormi bano asigi mathakta athuwa matamda action lobi ha wafam sitang thamjage aduga hojik maitai masani hairaga asugumba fajadaba tukotchaba thabak thong kya ori base adugi matik pende aduga Romario da so haijaga dabadi Romario na ngasi masagi mama mapa se bu jondhok para natraga masagi mama mapa se gi mai saktam se mayang ya phamda phajana ut para mama mapa na work pangam da masane base husik mayam na haina gadra natraga mahak ase mama mapa gi minchat pa phajan ma masani haina gadra sanga saure hairaga bu nupi gi इज्जत पु खोंगोई न गेन खलगदी मयाम नसु यारा ओय अदुगा हौजिक नंगी मथक्ता पिरमी ब सैराक से सैराक मतिक सान पिबिरमबगी तमक्ता इचिन युपा इबुंग युपा मयाम पुनमपु हनेगाय ता थागत प फोंगदोक चरी असुगुंबा यादि हैबगी सैराक पिरक्त्रगदी तुंगदा संग पंग साउरियना नुपी खुनाइबु उसित थवैदबगी मतोमु अमा येंगकनियाबा अदुना रोमारियोदसु हाइजगदबदी नंगी सु नमा नचंदो नुपी ने बो अफम से असिसिमा कावगनु अदुगा नुपी खरदसु हाइजगदबदी रोमारियो सिगी मतंग द वायरल चटकिना खंगना लोइना लोइरबनी अदु मतदा करम हाइना मकम रोमारियो द चोंगजलिनोबा इसागी इज्जत से करिनो खतंग खंदबिवाबा अदुगा सोइरको मतमदना इबुंग युपा इचिनाव सिंग थिरकनुवाबा नसा नसाना वाखंदो खंद खजिक्तंग खंदवाबा अदुना हौजिक जाम सांगना हाइरो इना हाइगदबदी तंजा आसे करिनो कुकीगा हौजिक मैतैगना सोंगनारिबा लान से मणिपुर इमा लेबा कनबगी दुगा कुकी सिंगना मणिपुर थुगाइबगी सोंगनारिबा तंजा आसिदा असुगमा नोगी नुपीगी निपागी लेसाबी पाखंगना अदु तोरमबगी दो तंजा आसिदा यामना तुकच्चेबा खतंग खंदमिनोबा युमदगी अमतंग पोक्सरबा मसा नुसीग्रबा युमगी इचिनाव मयाम थादोमगा मागी नुसीरबा मसा थादोमगा ममा थादोमगा मागी यामना नुसीरबा मागी नुपी लंगसेमगा यखोय मयाम तमक कथोइबा तंजा आसिगा नोगी नुपी चेलुरगा खाइनरमे निपाना थादोमे असुगुमसे तौरकनु यामना तुकच्चै नुपीनसु खंदौ अदो निपानसु नुपीबु उसिथोइदबा खोंगोइनगेबा खनबसे असि तौरकनु अखोय इबुंग युपासिंग लैरि हेबसे कावगनु इबुंग युपासिंगना खांबा ngamक्त्रगदी अहामगी वार्निंग पिरमेना मथंगदी करी ओइरकने अबदो नसा खंदौ रोमारियोना मयामगी खुदंग चामदम ओइना अहामगी ओइना थममबनी हेबसे असि वफम सिता थमजगे तो इसिनाव मयाम वीडियो से मतंग सिगा लोइसनजरगे वीडियो सिगा सोइरान यावखिबा क्या लरेगा सोंगाकपि वाइना येंबिरिबा मयाम पुनमके फमदा पारी मोम चैनल ला इकोक नोंजरी अदुगा मुका सो हाइजगे एखोय अपुन मोइना लेमिनरगा इमा लेबा कन्विनसी कंगलेपांगना याइफरे इबुदो पाखंग मना याइफरे वीडियो सिगी मरक थना वफम अमतंग ओजा सोबना लुपा समगा थाबिरई लेफम अमसुंग सागैदि हाइजरगे ओजाना
हाइगनो हाइरकपदगी अइना नुंगाइतबदगी मिंगसितदी अइना हाइजरकपनि लुपा 500 थारकपसे ओजाना अमुक्तंग नते थामदा अनिरक अहुमरक असुमाइना लुपा 500 थारकपसे यावरी अदुना ओजाबो अमुकसु हना थागतप फोंदोकचरी इकाई खुमनजरी ओजाबो अदुदी वीडियो से मखा ताना येंगमिनरसी Until Yaripok Pechi Chinglakta Hangang Mayai Lay Kairigi KH Romario Apokpa KH Romibu Mafaiganda Nongmin Kaptuna Warak Lambadu UNLF ki Task Force ki team Amana Taukibani Haina Koireng Naluchingba UNLF ki Central Committee ki Secretary of Publicity M Sakhena Kuyek Piduna Thadorakpa Serol Amana Hairakli Serol aduna hai Romario na nupi khunai bu singnaduna amadi khunai gi satnabigi wangmada sel amadi sangga chawre haiduna nupi oibi singbu sanapot kum khanba amadi hundok thadok ingba matamda thadok ba yai haiduna satharkiba thabak sing aduna mahakpu sairak asi pikibani ngasigi mayai kabani sa amadi drug na sahatlaba amasung lamchat sajat kaitharaklaba khunai asibu kanaba ngak senaba koina satuna thabak tawriba UNLF ki task force ki team amana Romario hairiba mioi asina hairoktagi nupi ama selabani haiduna masa sokpa loiraga ngarang kombi turel da asiba haksang matau tarakibadu kuki masa oiram le haide